Kuki ni pa amana Fort ARB came the Kuzuk like Kayamaga Loinana, no my Maru Kayama Puraga Chen Kare Hairi, Cycle Police Station gi Manung Chanba, Molkon Village the gi, Molkongin Tong Tang, Masama IRB the Hawaldar Oiribani, Hairiba, Servicemen Asina, Fort ARB came the gi, Kuzukulai Kayamaga Loinana, no my Maru Kayama Puraga Chen Kare Hairi, Asigi Pause, Taminarasi, illegal immigrants cookie narco terrorists singi, Masada. Terrorist ki thabak thong chathabagi e moigi e de chen manina asum terrorism ki thabak thong chathaba lepte amadi makoi gi huranbagi sajat che makoi asum lepte asigi pause taminar asi Fort ARB came degi khuzu khulai kayamaga loinana nomai maru puraga chen khre bagi pause taminar asi chinau mayam Haurey PS asina phongdokpagi matung ina Fort ARB da habildar oiba lekhogin tongthang khulai puraga chen khre hairi Cycle Police aduga yamna angakwa pawama Ministry of Home Affairs na Khanaba lep naba silli base Kuki singi village volunteer coordinating committee na yamna kanna condemn tawrai Kuki jo council gi mathakta karigumba India lenga amadi maitaiga wari sanaraga santi purakpa taraga di saba chairak pigane na warning tawkhare illegal immigrants Kuki narco terrorists na lan pami haibase asi yamna chawba khudam changdam amani Ministry of Home Affairs na lan lepa amadi khanaba lep naba silli base Kuki Kangluki Village Volunteer Coordinating Committee na yamna kanna condemn tawrai asigi pawso tamina asi illegal immigrants Kuki narco terrorists na terrorism gi thabak thawang nungti gi lepte base asigi yamna chawba khudam changda mamani Ki bakata na Kuki jo council na yanaba puraknaba chatharadi action lawgari hairi Kuki Kangluki Village Volunteers Coordinating Committee na Kuki jo council ga maitai sangsthana amasung sarkar ga wari sanaduna Ministry of Home Affairs na khana lepnaba siliba ase yam kanna condemn torokli Kuki jo council gi mathakta action lawgani karigumba moina yanaba purakladi separate administration gi apamba ase nathaiba yaroi hairi makhata na pesa sina phongdokpagi matung ina sibu phajai kaina ngangi sibu mayek sum senglakli sigi lan asi thawaina separate administration tanaba thoan bani haibasi haiba wafam phongdokli makhata na aduga nakana marawda Manipur gi matangda cinema film semgani hairamba director Sanos Mishra lamjat sajat chumdabadagi rape case ki mari lainana hojik phare hairi sigi pawsu tarasi chinau mayam Jadi Manipur ki matangda cinema namgani na hairamba director Sanos Mishra rape case ka mari lainana phare hairi nakana marawda PDF ki commander ga loinana PDF samarom hena sire hairi tamugi panthada PDF singna occupy tawsale hairambado huiroi singna sandokpa pawni hairi asigi pawse hojik taminarasi hojik PDF ki commander ga loinana PDF samarom tamugi panthada sire hairi sigi pawse taminarasi ko Warakpa Kaitel 360 hariba PS asina phongdokpagi matung ina tamugi panthada hojik military na panthagi akoibagi mafam khara takhaiduna PDF ki lalu chinglakpa commander and twice yauna makhoi chama hena hatkre hairi panthagi mafam khara PDF na paisile hairi badu makoigi propaganda ni hairi makhatana samuro aduga kangpopi damu popi thaba yamna haiba illegal immigrants Kuki narco terrorists Mari, hojik kangpopi dagi phari hairi case amaga mari lainana illegal immigrants Kuki narco terrorists singi sigi pawsi su tarisi ko popi thabadi yamna haibani noy hojik amuk karamba case dagi muk phariba adudi makha taba paw taminarsi chinau mayam PS asigi makhata na popi thaba gentleman mari case amaga mari lainana kangpopi dai phare haire paraba sing dudi ahan bada jangaulen kipgen chahi nipuga mathoi ani subada ledgin lan kipjen chahi nipuga mathoi ahom subada tongin len kipjen chahi kunga manga mari subada thangmin len kipjen chahi kuntraga mari ni haire makha satrak pada iduning aduga ichinau mayam nakana maromda mo iramdam Manipur ase sambal khadraba ingol amaga chap manare haibagi pawsu taminarsi ko ichinau mayam Sambal khadraba hingol huina changningma matamda change sa sanna changningma matamda change asina akhoi yelhomi mayam kari tawsige base asigi pawsu taminarasi maruoina akhoi gi Manipur se hojik sambal khadaba hingol ga chap manare base asigi pawse taminarasi
Maka Satarpada Kanglipaki Mayradi Lokocharaga Tamzagi, Yellow Minute Taba Travel Foreigner Mayek Sing na Kangdok Naba Tabak Paket Kadabani, Iram the Manipura Se Sambal Kadraba Inkol Amagachap Mana Bahibadu Oire, Sambal Kabidraba Inkol the Changning Basa San Maning Tam the Changbagum Lepalaitana, Mitop Mian Chakaya Changsilak Bahibadu Oiri, Madu the Mitopna. Tumat Kiduna, Yellow Missing Ikuidana Mut Kiba Yabagi, Akiba Pibum Adu Laklabani, Maduna Manipudagi, Yellow Minute Tabasing, Masak Munna Kandoktuna, Masagi Maramdam Dahalan Kinabagi, Tabak Asi, PR Langana Lajabi Taduna Hona Pamtoi, Loidana, Miam Sulengaki Mating Pangduna, My Pak Nabohona Batungani, PR Langak Amasum Miang Kusam Naduna Togdaba Yadraba Tabak Adudi, Manipuda Lady but Tribe Sing a Sigi Manunda, Aseng by Yellow Me, or but Tribe Prup Sing Adu Karam Karambano, Aduga Aseng by Yellow Minute Taba Prup Sing Aduna Kanakana. No Hibasi, Mayek Sing Kangdok Pasini, Manipur Gipuwari, Lemai Pakatuno Yang Lavasu, Lamda Masida, Kangu Takta, Chanselaki, but tribe Purukaya, Amana Kundaduna, Lisin Kre, Hibasi, Yamna Laina Kangmangani, Karigitamakta Manipur, Kundasin Kiba, tribe Purupsing a sing, a si Pauba, Foreignani, a sing with Yellow Minati Haiba, Kangdok Pangamdana Lady Ba, a si, Mamang the Manipur Gilengaki, Sasan Tauki, Belengak Sing Atoba Amani, Aduna Manipur, Atubumatam, the Manipur Population Commission, Lingduna, NRC Sana Hanbagi, Tabak Mapung Pana Paket Kadabani, Loina. Damasitaki Mito Kandok Nabagi Damak Miam the Pamnari base year 1951 Oi Bahibasi, Barat Langang Nasuya Panto E, Maduna base year a Sigi Matunda Manipur the Mitokayam Yam Sansilaki, Mitop Sing a Sigi Manunga, Tribe Purukaya, Lamdamasida Kunda Sindun Lation Ki Hibasi, Yam the Laina Kangmangani, Manipur Lady with Tribe Prup Sing a Sida Yellow Me or Nahumina Pakaya Ama Yauri, Aduga Kangu Takta Madi Naronda Sansilaktuna, Lamdamasida Kunda Sinduna Laishilaga, Yellow Me Sabakaya Amas Yauri, Siguma Yellow Me Nataba Tribe Prup Sing a Sina, Low Mapu Yong Natali Haibagum, Aseng by Yellow Me Singbu, Manipur Gilaymaida, Kongda Pampi the Naba, Loinana, Atai Hiram Kayada, Yachinuna Korok Tanganabagi, Tabak Chatari Haibasi, Hauzik Manipur the Tokliba, Kuki narco terrorist sing at Autorokpa, Tabak Torom Sing Adumak Mayak Sing the Kanglabani, Maduna Yellow Mina Taba Tribe Puruk Kanakanano Haibasi, Ahan with the Mayak Sing the Kanglok Nabagi, Tabak Barat Langana Lakot Aduka Lamda Masida, Kang Hairaba Haibadi, Uwari, Suba Intellectual Kaya Amasu Lady, Hairiba Kang Hai Sing Asina. Hauzik Manipur gi luraba tanfam asida sin pochin duna haibadi karigumba wakhal loksing amata puthokdana tumina leisinbagum tawriba asi yamna lali khwaidigi maru oiba issue haibasi karino haiba tarabadi mitopna thomjilaktuna mapu saba yelomi oiriba singbu tanthokpagi khongjang sangsilakpa masagi maramdamda lamja sara oina leirakpa asini haibasi aikhoi khudimangna khaminafam thoi Maramaduna ilam the Masida Sansilaktun Lation Kraba Aseng by Yellow Minute the Tribe Purukaya Amalay Hibasi Irai Laina Kanglabo from Ne Maramaduna Hiramasiki Matang the Manipur Langna Tauna Lingzil Laina Asengba Base Ear Amasemduna Manipurda NRC Mapung Pana Zana Handuna Mapandagi Tansilakiba Seng the Tribe Purup Sing Asi Mayek Seng na Kangdolaga Masagi Maramdamda Halan Kiba Asina Kwaidigi Apabo Oigani Hibasi Kangna Barat Lengakna Tabok Pangtok Pamto E Loinana Manipur Miam Su Barat Lengakta Amat Oina Hanba Laitana Taksin Gadabani Haiba Wapam Pongdokli Adugo Nakanamuram the Muksusan Pudagi Nahama Huinasi Haina Layang Mopukalapada Ising Taubadagi Rebiski Anabagi Sindom Togle Hairi Sigi Pausu Taminasi Aduga Hui Singse Huinasum Chikpadagi Kari reaction Oido Pause Taminaraga Kaminasiko Pongdokli Makatana Churasanpur the Huina Chikpatagi Pukalakpa Naha Ama Ishing Takpada Repitski Symptom Ulakpa Mayam su section view Adomadongi Hui Singbu Matamchana Hida Kaptok View Haidi Menmadami Aduga Nakanamo the Amuk KYKL KCP Pipak Pro Amadi Ladyba UNLF KYKL Ibung Yupa Mayamna Tamaiba Wapamgra Isinao Mayam Taminarasi Tamjari Masana Commander ni Haizaba as Kuman Minta Myanmar Haiba Mui Amana Teachers Activities of General Anthony Simre Army Chief of NSN IM Haina Caption P Duna Ikiba article Simo Angakpapo E Asigumba Aranba propaganda Asina Lang Oiduna Lamdam Asigi Yellow Missing Tugumsi Haina KCP KYKL Pripak Pro Amasong Koireng na Luchingba UNL na Punna Thadorokpa Chirolamana Pongdorokli Lalalup Sing Asina Punna Thadorokpa Chirolamana Hai as Kuman Minta Myanmar Haiba Mui Asina Idi article Asina NSN IMG Army Chief General Anthony Simrena Taukiba Aranba Singna Nagama Sung Maitei Purup Aniki Bilisanary that Chauna among Atatuan Ba Oina Utli Kuman Haiba Wahi Ase Maitei Yek Salai Tareke Manunda Ama Oibana Miam na Mahakpu Maitei Amana NSN IMG Matakta Maral Siba Oina Uhale Tasengna NSN IMG Matangda Lalalup Singna Manung Hanjina Kangba Laite Amadi Makoigi Tabak Taronga Aikoiga Karigum Maong Amatada Mari Lainade
mahangna iriba wafam sing adudi intelligence unit natraga NSN ayamna manungda khaktana khanggadaba wafam ni masida aikoina khanjilubagi su mathau tade asigumba aranba wafam sing phongdokpa asina naga amasung maitai community anigi nungsinadana singsep thanaba sinbani haiba mayek sengna takle hairi mahangna iriba article aduda General Anthony Semarena Indian Army amasung masiga chaminariba PDF ka pullaga naga amasung maitai fighter ge mayokta thabak tauri haina lana sandokli adubu ground reality oinadi haukiba chahi amarom henba asida maitai insurgent group singna ngamkhai paringda Indian Army amasung makhoina sagotpa KNAB ga lantheng chathaduna lakli sanglaba matam asida General Anthony Semarena Indian Army ga punna thabak tawminabagi singnaba wafam amata laiti hairi zero lasina makha taraduna S Kuman Minta hairiba miyoi asina phongdokhiba wafamgi matangda sengdokladuna Manipurda Kuki amasung maitai anigi marakta kuthoknaba asida aikoina yauksin khiba laiti amadi ngamkhai aikogi marakta ceasefire sign tawnakibasu laite ngamkhai lantok lanchin tawba haibasi aikoi ishana inomdom tawjaba thabak amani masida kanagi mateng lawba amadi haijaba laite hairi hadak S Kuman Minta hairiba mi asina phongdorok liba wafam asi NSN ayamna Indian Army na Kuki militant sing sagotuna punna thabak tawminabagi matangda phongdorakhiba asengba wafam kaya adubu kupsinaba hotnaba thabakni maramasina lamdamasigi yelomi sing asigumba propaganda asida thajabiganu hainasu lalalu manga asina punna thadorokpa cherolasina phongdorokli pawse asigi makatana tablabasu tapna Manipurda soi aduga nakanamramda amuk kangpokpida drug lolonbagi nupi aniga loinana mioi taru phare hairi kangpokpisidi yamna tawrine drug lalonbai phaba khara popi thaba popi plantation tawba adubai phaba khara hoji kangpokpida nupi aniga loinana mioi taru phabagi pawsisu tarasiko drug lalonbai phabani kuki noidi ikai ramoida ikai khangdabanina Kangpokpidai nupi ani yauna miyoi taruk dak lalon bagi case amaga mari lainana phare hairi pharabasing adudi khaika hau kibjen allies zone chahi nipu legomang tokthang allies amon chahi kunthra gumdoi abi barrel chahi kungani pan jiten kharka chahi kungani toy LS rani rauk chahi nipu gani toy amasong lichat chahi nipu ga mari ni hairi brown sugar ni chingnaba 174 soap cases su phangle hairi pesa sigi aduga ichnaw mem Federal Council mangagi ngarang March 31, 2025 ta phamkiba meeting adugi cherol se ichnaw mayam taminarasi kari hairei phamkibaduna kana kana no habado pause taminaraga khangminarasi ichnaw mayam kuntraga muthi March English ngani kunga manga ra thadorakpani haba Federal Council mangagi joint consultative meeting ama hokiba March kitang kuntraga mathoi nthukaaba numita Ministry of Home Affairs MISA na invitation torakpagi matangda hariba makhoigi Council Forum ne haba apunba mangagi joint consultative meeting ama pangthokre makhoi thadorakliba sirol sida hariba makhoigi Federal Council yoriba manga dudi Thadau Tribe Council TTC GSQ ne haba ma aduga any Kuki Tribe Council AKTC Manipur haba ma loinana Lomi Hang Som LS Ethnic Kuki Traditional Youth Forum haba ma loinana Kuki Reformation Forum KREF haibama loinana manga subadana World Kuki Zo Intellectual Council WKZIC GSQ haibani makoina palliba points singi marakta telephonic verbal invitation oina Kuki NP Manipur Kimda Mar Inpui Hais IM Sum Zomi Council ZC da Kuki Zo Council KZC ki president gi thruta Ministry of Home Affairs na telephonic verbal invitation torakpa do Kuki Zo people signa digest tawbangamne loinana officially oina invite to happy wafam yauna pali loinana political issue di politically solve tawgadabani Kuki traditional customary natabida loinana leader natragana CSO singna MISA ga hai Ministry of Home Affairs ka official invitation natragana maitai singa unaramba kaniguma meeting toramba thoklabadi public consultation yaudana Kokizo Praja Singh approval yaudana kokliba conflict siga mari lainana natragana ex gratia ga natragana relief amasum rehabilitation natragana funding ga haidiba singa siga mari lainaramba wafam oirabasu Kokizo Praja Singhna yaba ngamlo hedi makoina haidibana Government of India Ministry of Home Affairs na Indian Constitution gi matungina political solution ama puraktriba phawba haiba wafam yauna pali loinana aroi aduga ichnaw ma'am Kuzu khulai kaya maga loina na nongmai maru kaya ma puraga chen khebagi pawdo sabsaba taminarasi masama
IRB gi hawaldar oiriba government employee oina huranbagi thabak thawong chathaba mihatpagi wakhan khaliba adugumba kuki illegal immigrants kuki narco terrorists singna khuzu khulai puraga chenkibadugi pawda mapum bhana tamina si chinau mayam Tauhairiba PS asina phongdokpagi matung ina Fort IRB da habildar oiba lekhogin tokthang khulai puraga chenkhre hairi Sakul police station gi manung chanba Molkon village tagi lekhogin tokthang mapa gi maming thangsai tokthang Mars ki tang kungani panda maugi juko da leiba Fort IRB mahak ki posting location dagi khulai puraga mangkhre hairi mahakna pukiba khulai singi manung da incharge rifle ani Excalibur rifle amma incharge rifle magazine nipan Excalibur rifle magazine ahum AK gatak rifle magazine ani amadi Nomai maru kaya amasu puraga chenkre mahaki mathakta police na case ama register tawkre hairi pesa sigi chinau mem Manipur gi matang da film semgani film namgani hairamba director Sanos Mishra gi hoji thoiba case tu gi matang da mapum phaba paw tamina si chinau mem jadi Manipur ki matang da cinema namgani na hairamba director Sanos Mishra rape case ka mari leina na fare hairi sahi kunga nipan subi nupi amana rape tawbagi maral sirakpani nupi asina haibada Mishra ase ma ka chahi mari life in leminai hai matamadu da hanjin rape tawkhina complaint torokpani nupi ase ahumlak abortion su tawkhi hairi Delhi police na Mishra ase phabani panbaya badi Mishra na handak viral chatpi Monalisa bu Manipur ki matang cinema nambada kumhan gani na wawa launa khibani haiba wafam asigi source NDTV ni hari aduga illegal immigrants kuki narco terrorists singna machin kyamok yamna thi haibase tamugi pandagi matang da su adugi matik machin thi haibase pause taraga khangminarasi koi chinau mayam tamugi pantha PDF na overpower tawduna passion kre hairiba paw ase huiroi singna sandokpa aranba pawni mayam thajabigano hauzik object military na panthagi akoibagi mafam khara takhaiduna PDF ki lalu chinglakpa commander amadi second in commander yauna makhoi kun hena hatuna makai amakhatadagi sikhiba PDF NKNAB masingni apunba hatkibadi chama hele hairi panthada leiba MAKM ani chathok sasin apanba oirambadu hauzik paktakna na cleaning chathaduna free movement yarabani mayam thajabigenu mafam marang khangdaba pawdi yarikai sandokpa yaubigenu haiba wafam phongdokli pesasimaki makata na yeknabagi mafam dadi hingchai tambagi saktam lawba ngamba akoisi ngasigi earthquake ta thawai thakiba phibam sadaba mishigi photo video singsi urubada haifang khangdana wakhal asi tasengna wai khwaidagi hena thamoi kaidisi mamagi mathada chetna konjaduna mama macha punna thawai thamina kibagi photo Myanmar da urubadani thamoi ase khangnou nok tharakhiduna pirang sen thakiba phawba ishana khangja haude haiba wafam phongdokli nakala aduga nakana morom da mo kuki singna tawreiba tat ama amuk taminarasi ko kuki singna tawba tat kuki singna tawba acting drama sidi angak pani adu kuki singna amaka mo anoba acting drama tawbagi pawma muk taminarasi ko Makuina Paliba Poinasina, Government of India must Ministry of Home Affairs that request the Roduna Haidi Madudi. Kokizo Praza Singi sentiment bu respect to Amasum Kokizo Praza Singi Matata divisive policy apply to Bigan Hypowap Pali. Atopatendak Maru Pari Mum Channel Sibu Yang Biriba Mayam Puna Pui Kai Kum Nazari Chinau Mayam Aikrani video hapang Zikidre adugi tama waro biganu ado hoji ngase ene video hapchare ibisisu thaba khara chilasu chinna video haptaba kuibadagi aina ase video se thaga charakpani ado hoji kuki IRB da leiba masa maksa hawaldar do oiriba hairiba kuki nipa sina IRB KM dagi khuzu khulai kaya ama hura laga puraga chen khare hairiba pause tabada kari phauri chinau mayam Equidi angakpa phauri equidi maitai ama oina yelhomi ama oina asugumba huranbagi thabak amadi terrorism gi thabak thong to bose hainadabanina adubu illegal immigrants kuki narco terrorists singi masadadi huranba amadi chin thiba ngangba mihatpagi wakhan khanba adugumba kuki illegal immigrants ngaktanina makoina hoji service ta leirabasu huranbagi matomong je thadokpa ngamdabadagi mihatpagi wakhan mihingsa gi wakhan khanbadagi khuzu khulai kaya amaga loinana Nongmai maru kaya ama puraga chen khare hairi ba matomo ase terrorism gi thabak thawong ni kuki singchana ngasi su terrorist gi thabak thawong to ba lepte ase yamna chaurba khudam sangdam amani aduga hairi myoy ase phawasi government hi oina di yamna laiba thabak ama oigane abagi thaja bu thamjari karigino habda nipa du gi address amadi mahaki
खुदम सांगम चप चप गवर्नमेंट की मथक्ता लेरिबनी असिगी मतंगदि यामना हाइजररोइगे असिगी हौजिकी कुकी निपासना खुलाई पुरगा चेनखिबसे हौजी हौजी अखोगी लेरिबा लेंगांगना हाइरिबा इलीगल इमिग्रेंट्स कुकी नार्को टेररिस्टिंग गी मथक्ता चप चप एक्शन लौरकने अबिगी थाजबसे थमजरी नाकन अमरोमदा मिनिस्ट्री ऑफ होम अफेयर्स ना शांति की वरी सानबसिबु कुकी सिंगी कुकी विलेज वॉलंटियर्स कोऑर्डिनेटिंग कमिटी ना यामना कन्ना कंडेम तौरई असि यामना इकाइबा कुकी सिंगी इकाइबा खंगदबनी इकाइबसु फावरमोय शांति की वरी सानबा यारोय लान लोसनबा यारोय हाइरिबसिबु टेररिस्ट कुकी टेररिस्ट इलीगल इमिग्रेंट्स कुकी नार्को टेररिस्ट सिंगना टेररिज्म की थबक थवंग चथैयबसे यामना अचोबा खुदम सांगदमनी खुदम से अदुकी मतिक लेइरेबदा खुदम से पीमंदना एखोइगी कोक ngawsale confuse sale makoi gi mathakta asuki matik yamba proof se leire habada kuki singna irang saugatli kuki singna lebak irang thokale base yamna aso soba khudang sangdam kayama leikharbin president rule rashtrapati shasan laina kuki singna kangpokpi da chuchanpur ronda tawning wa thabak kayama tawri khoi gi leiriba home minister da su open challenge tawri governor da su open challenge tawri DCOC SP da su open challenge tawri illegal immigrants kuki narco terrorists singna rule bu follow tawde makoi se india gi natabani na india gi rule chatnabi masak khangde base khudam sangnam kaya ama leirabani aduna illegal immigrants kuki narco terrorists singna hojik amukamu ministry of home affairs na lan loisanbegi wari sanabasibu kuki singi kuki village volunteer coordinating committee na yamna kanna condemn tawri hairi haibadi lan loisanba jaroi irang loisanba yaroi asi kuki singna pamjaba target ne ba asugumba kayama irang sawgotlaga akiba khara pokon ba yagadra be wakhane moina khalli base adubo makoi kawri central government central ga kuki singa mugna ba kedonge da ngamoy hai base kuki singna mugna ri base central dani kuki singna di ushit thawoi dana kuki singna open challenge story base central dani Home Minister Ame Sana chathok sin tawai yarani haina kuki singna chathok sinda athing bapi asi kuki singna central government da challenge tawbani amukamuk ekhoi gi leiriba SP DC tana governor bhauna kuki singna ushitaba wangang kayama ngangi aduga CM da bhauna makoina aduga ushitaba wahi kayama ngang khibani adubu CM de uji ex CM oina leirabani na akhoi CM gi wafam zik thamjara roige adubu SP Kangpopi da leba SP da kuki singna phuba seiba kayama tawri police station thugai DC office thugai asukba kayama kuki singna chathai aduga governor gi tholakpa numit khrani gi manungda khulai pikhalakadabani habadasu kuki singna khulai thingat pa yaroi khulai pikhat pa yaroi haina warning tawsali asukma kayama chathai aduna haijagadabadi ekoi hoji leiriba central government hoji leiriba governor gi maphamda kuki singna Kaidongwaida Santi Pamde, Kuki Singna Matam Kudimakta Irang Sogatpa Pami, Lebak Irang Thoganba Pami, Aduna, illegal immigrants, Kuki narco terrorists singi matakta, legally action Lokat Pinaba, Akoi Huzik Ladyba, central government, Amadi Huzik Ladyba, Governor Pungning Chinjage, Aduga China Mayam, Huzik Hijaga Dabadi, Tamogi Panda Dasu, PDF Singna, occupied of Saleka Hajali Basindo, Loina Huiroi Singna, Sandopa, Aranba Paune, Wapamsu, Isna Singapam da Tamkare. Adoi chino ma'am ngasi gidi video se matang se ga loisan jarage video se ga soi ran yaw khiba kya lere ga songak pi waina pari mom channel na yingbi ri ba ma'am ponam ke pham da ikok nonjari kanglei pak na yai phare ibido pakhang mana yai phare akoi cheksing jasen na laminasi ibung yupa kayama amadi iramdam gi tamakta thokleiba maitai nongsa kayama na hoji ekoi ma'am gi tamakta kari thodang lawri ba se ekoi matam khudimukta kaumina roisi matam khudimukta ibido pakhang badagi ekoina ekoi gi leiriba athobo singi tamakta jai fa thoujal liminasi imalai pakna yai phare kanglei pakna yai phare ibido pakhang mana yai phare ngasi gi di loisan jarage mathang video dama unarasi chinau mayam